Kanglai Thawan tabiribasingda nungairaba pau ama tamjari Assamda textbook taruk Meetei Mayekta tamhananaba lyricsing Piraknaba cherol tharakhre. Mathang academic session lising ani kunmanga kuntarukta Assam State Council of Educational Research and Training (ACERT) na Class 1 amsung Class 2 gi textbook taruk Meetei Mayekta namlaga mairoi singda tamhananaba thorang lokhat pagalona tangai phadana changba Finance manuscript sing sahi asigi October tha phawgi manungda Piraknaba Manipur gi mari leinaba singda cherol piduna khangalakre. ACERT Assam Director Dr. Nirada Devina Manipur Language Protection Coordinating Committee ki President amadi Secretary loinana Manipuri Sahitya Parishad ki President amasung Secretary da mamang thagi June 15 da mari leinaba Bengali Mayekta iba Bigliba angang sing lyrics sing adugi Meetei Mayekta onthoknaba manuscript sing adu Piraknaba aiba cherol aduda khanglakibani. ACERT Assamna Manipuri lonbu hena chawkhat ananabagi pandamda Assamda lairiba Meetei sing amadi atopa jati singgi mairoi singgi Class 1 amsung Class 2 gi textbook taruk namthoktuna tamhananba thorang lokhatpa loire haina phongdokladuna Class 1 gi ka sreni haibadi language and numeracy amasung Class 2 gi language and mathematics ki hena khangnaba Bengali lolda tamnariba Manipur gi lyrics sing adu Meetei Mayekta onthoknaba thorang loire. Mathang sahi ki session nangnaba tangai phadaba lyric ki masak sing adugi finance manuscript sing kupna yengsinanaba organization ani asida aiba cherol pirakhibagalona mathang sahi dagi Assamda Meetei Mayek sing tamanba hauragani haina cherol aduda palli. Ibomcha misida kadangban paksilakpa maram chade haina santi leimana phongdokre. Khangbok New Market ngarang pangthokhiba thokchom ibomcha kobo miyoi ama lekhidabagi wakat mifamga mari leinana JAC na Koirengna lusingba EOLEP group ki maikaidagi misi asiga mari leinana paukhum amata piraktrabadi kadangbanda leiba party asigi kemta chatuna wari sanarguni amadi asiba hakchang loroi haina lawki warep adu kadangmani khunja singna maram chade haina pawingpham amata phongdokre. Kadangban apunban nupi lupna sinduna kadangban part 1 maning lekai da pangthokiba pawingpham amada lup asigi secretary elangbam ongbi santi leimana hai kadangbanda EOLEP ki kem leite hojik thokliba Manipur gi irang asi loisinanaba honabada khungak liba khunja sing phaba yaroi haina kadangban phumlo mayang langjing gram panchayat ki manungda leiba miyamna rally ama pangthokhiba leikrabani. Ibomcha misiga mari leinana kadangban da kem lei haina sirakliba maral asi yumpham yaudabani maram khangdana asigum mafam asi amuk ana panbirakanu. Manipur thokliba irang asi maram oiraga miyoi kaya awa ana mayokna ngeserakta senkhai thongkhai ga mari leinana mihat mipun tawbiganu haina mari leinaba singda appeal tawduna lakhibani. Mapanagi lakpa mayam siphai singna akhoi khulanga pa akhoi khungam isa isu singbowa license kan phawwa phagatnabagi sumai tawrima irang tawringa mar asiga akhoi sugumba sin khunga pasing phabi kanu akhoi suman combing operation tawdanu haina akhoi ngarang han se akhoi reli chachakhimani sumana leiringe waringe se asida upigal nangana leiriba jaga amoina akhoi ahim nungsil tumba saba khamdana leiriba tasam asida kamai tawdana khango ki ozagi leiriba ozagi je sina akhoi kadangban sumaina kem lei koli amoi da phar ka sumai posalan habir pasigi ai yumham yaungdabani masi tasengna mai yajaningde singumba wafam masi matungda amokhana haibiganu. Akal amoromda leikidraba ibomcha ki matangda koirengna lusingba EOLEP ki maikaidi wafam khara thamukli. Haukiba June 19 da thokiba laibaktiba nungaitaba thodok amada leikidraba Khambok awang leikaida leiba thokchom ibomcha chahi 35 hana Manipur government gi settlement department ta AS amadi SO oina thabok toramba bana leikidaba misi asigi matangda aina thingkraba koireng lusingba EOLEP na wafam khara thamlakli. Lup asigi Secretary of Publicity Central Committee na thadrok cherol asina hai Khambok maikaigi miyamna EOLEP chenai haibagi asawba amsung pendagi wafam kaya phongdok pirakpaga loinana misi asi karam thokibano amadi asoiba kari leiki haibadu Manipur miyamda toidona Khambok ki miyamda sengdorokli. KIS ibomcha leikidabagi thodok asida lup asigi tampak lamda akhanana thodang lodun leiba kedar ama senare haibasi numit asida kedar asina pirakpa pawgi matung ina standing committee na khangmangamki mahake reporta leikidraba thokchom ibomcha asi nupi loli mahaki nupi ahalgi masa nupa na tharakpa ai wakat cherol amadi yumpham oiraga kedar asigi volunteer kharaga punna thabok tawsilubadagi laibak thiba thodok adu thokibani haibasu khangmangamki.
लेखिद्रब तियास इबोमचागी मचानुपागी वकत चेरोलदा पलकपदा इबोमचाना कुकी नुपी अमा माकी नुपी अतोंबी ओइना लौदुना सांगलबा सही क्या नुपी अहलना पोकपा मचानुपासिंग माकी मचानुपा अहल असि हन्ना येंगबिदना लाख्रबा मतुंग कायनाथंगदा इबोमचाना पुना लेरसि लाखलो हाइना कौरकपदगी युम सादुना महाका मचानुपी लायेंगनबा बैंक लोन लौरगा फंगबा सेनफमसिंग लोइसिनख्रे मदुगी मतुंगदा हौजिकना युम अदुदगी अमुक तांथोकपिरकले महाकी मचानुपी पोकपदगी सागोनरगलबा अनाब अमगी लायेंगनबा सेनफमसु लेइत्रे मरम अदुना युम इंखोलसु लेइत्रेबनिना पार्टीना अचुम वेल तौबियु हाइना वकलकी हाइरी इबोमचाना लेंगाकी थबक तौनिंगै मतमदा मोरेगी पाक चारबो लम अमा Assam rifle yunthokpadagi suspend chatkiba wafam asi aikoigi party gi kedar asina morida thodang puringai da khangnakiba misak ama oibaga loinana machanupa asigi wakat cherol adu phanglaba matungda mioibagi minungsigi miengdagi mapa masagi marakta leinariba mari adugi asengba adu khangdokpaga loinana maram chaba waroisin ama purokna bagi pandamda ibom chabu jungi tang 19 da kokhatuna custody da thamlaki tis ibom cham sung wakalakliba machanupa ga punna wari sanara matungda महाकी मचानुपी लायंगबा अमदि मखोगी लेफमन सिंगबा चेम साबगी सेनफम मचानुपादा mateंग पीबा हाइन यानकीबा अदुगी मतुंग इना सेनफम सिंग असि पीद्रिबा पावा मपाबु कसदि लेहनबियो हाइना मचानुपागी वफम अदुबु इबोमचा मसासु यादुना हौखिबा जुन कुनगा निपान फावबा इमुंग मनुंगुमना पुनन लेमिनकी महाकपु फ्री ओइना चथोक चसिन तोहनबत नतना मसागी मोबाइल फोन फावबा सिजना इबोमचाना महाका खंगनबा नुपी अमदा लोन फोन तौदुना महाकपु थमलिबा मफम अदु हाइदोई हाइबगी वहौदा महाकपु गाक्सेलिबसिंगना मखोंगदा मखुत्ता चाइना कन फुबदगी थौदोक अमा लेकिबा नतना इबोमचादा का हेना फु चैबा ओनैबा लेकिदे अदुबु अदुगरक असिदा इबोमचाना महाका खंगनबा नुपी अमदा लोन फोन तौदुना महाकपु थमलिबा केम अदु हाइदोकपगी वहौदा महाकपु गाक्सेलिबसिंगना मखोंग मखुत्ता चाइना खरा फुबखिबगी थौदोक अमा लेखिबा नतना इबोमचादा का हेना फु चैबा ओन लेखिबा लेखिदे अदुगुम्बा फिबम अदुना ओइथो अनबा याबा टेंशन सिंग अदुदगिनी हाइना सिंगनबा मोंगदा इखंग खौंदना हौखिबा जुन 19 गी नुमिदांग इबोमचा बीपी स्ट्रोक तौरक्तुना लाइकनबा ngamdana लेखिदबनी कस्टडीदा थमनिंगाइदा सहीगी फिबम येंगदुना महाकी हेल्थकी फिबम यंगसिलहौदबा अमदि सेखिन थौरांग पाखटहौदबा असि यामना चावबा असोइबा अमनी थौदोक असि पार्टीना अखनना थौदांग सिनदुना लेरिबा केदर अमना मंगोंदा सिनरिबा थौदांग अदुगी हाइदोक्तुना संगसिलुबा असिगिदमक्ता महांगना सोइक्रे लानक्रे हाइबसी मसाना याजरे अदुम ओइदुनसु पार्टी की केदर अमदी लनमी अमना तौबा अरानबा असोइबा खुदिंगमक पार्टी की नेशनल कमिटीना अरान असोइसिंग अदुगी रेस्पोंसिबिलिटी खुदिंगमक लोफम थोई अमसुंग थमोइ सेंगना लुपकी नाकलदगी अचौबा अचोइबा अमा लेख्रे हाइबसी थमोइ सेंगना याजरी लुपकी नाकलदगी मिसी असिगी मतंगदा सेंगदो वरोल अमा मियामदा खुदकता खंगनब होनरिंगै मनुंगदा असिगी मतंगदा इलेक्ट्रॉनिक मीडिया अमदा मियोय असि नोंमैना कापतुना हालंबनी हाइना रिपोर्ट तौरकपदगी फंगलिबा रिपोर्ट अदुगी असुम अरान चेक तौरिंगै सेंगदोक वरोल असि नोंमैनि थिंथकिबनी मसिगिदमक्तसु नुंगाइतबा फोंदोकपगा लोनना मियोय असि हारपा नते नोंमैना कापसु नते नोंमै पानफम लेते हाइबसि येंगबदा अदुम खंगनी नुंगाइतबा मोंगदा बीपी स्ट्रोक तौदुना लेखिदबनी हाइरी लुप असिगे सेंट्रल कमिटीना रेस्पोंसिबिलिटी लौदुना थौदोक असि मखा ताना खरा हेना कुमना थिजिनदुना मरा लैबसिंग अदु अमुक अन्न तौदनबा चैराक पीबगी थबक लुप असिगे सेंट्रल कमिटीना रेस्पोंसिबिलिटी लौदुना थौदोक असि मखा ताना खरा हेना कुपसिना थिजिनदुना मरा लैबसिंग मतुंगदा अमुक अन्न तौदनबा चैराक पीबगी थबक पाइखलखिगनी हाइबसि इरैचा सिंग थोइदोंना खांबोगी खोइसाउनरबा अमदि पेंद्रबा इरैचा सिंगदा थमोइ सेंगना थमजबगा लोनना असोइबा असिना थोअलिबा हंजिनबा ngamroidaba amangba asigidamuktasu ngakpinaba हाइजरकली लोनना लाइबक थिबा थौदोक असिदा लेखिद्रबा थोकचोम इबोमचागी इमुंग मनुंगना नंगहौरिबा अवाबदसु लुप असिगे सेंट्रल कमिटीना सरुक याजरी हाइना चेरोल असिदा हाइरी।